Maitena Kukida Lan Haurubadegi Irang Tolapani Haina, Bhakta Charan Das na Haikiba Wafam Adu, unofficial Oiba video ni Hairagadi, All India Congress Committee AICC gi Luchingba Rahul Gandhi Amadi, AICC gi President Mallikarjun Kharge na Athugomatamda Sengdokadabani Haina, Bharatiya Janata Party Manipur Pradesh ki spokesperson Johnson Ilangbam na Fongdokre, Ngasi Nitaipa Chuthekta Laiba Thambal Sanglenda Pangthokiba Paugi Mifam Amada, Wafam asi Fongdokladuna Johnson Hai, Manipur Thokliba Lan asigi matangda Congress ki luchingba singna khangdrabadi wangang biganu Congress na NRC amadi separate administration Manipurda thamoi haiba wafam adu Rahul Gandhi na mayek senga thambiyu BJP gi oinadi lepkiba wafam hongloi Manipurda NRC chana hangani yelhomi kyana khundaba mafam asida tonganba administration pibegi wafam BJP lengakta leite wafam asi Prime Minister amadi Home Minister na Parliament ki mifamda thamkiba leikre Congress na miyamda apangbasi begi wakal thadokpiyu BJP lengakna changsilakpa campaign da mitop miyancha sing takthokpa amadi niyom kaina lam khopsinba war on drugs ta mai on sinduna maru fangna muthatkani haiba wafam thamke Praja gyan tabi praja di tapna ngasi di koi gyan taba hore akoi hausi yongo akoi leibak sigi akoi waro sin ma akoi purapang ngamdri basi desira sigi tangkak si desira akoi politicize to bi kai darkar legi rajne ki hunna budu kai darkar legi koi kasu darkar legi ten khali adu surpodi mayek seng na congress de pamadu NRC ki matang di clear cut haibiro congress ki leader ngasi Sonia Gandhi bole pangamdre Congress ki Kharge bole pangamdre 272 lege to ba sarkar seng do party to ngasi di 272 yong ngamdre Congress ne kari ground no ba koi na usira Manipur ki miyam se ong tat to na ong to isibo sarkar seng gi akoi ki dharkar le se 272 ki mark ne ba parliament 272 yong ngamdre adu lo thado ba ngam do party to na leiba apun me ki luching ko ni haira kan miyam na thak to ba adegi masa gi Manipur ki political context da Congress ki mogi contribution che kai no adunida adu hairoga India Alliance India Alliance haibra cha India Alliance India bloc mayek seba point ahum ta hai NRC gi matang da moi fire kai separate state hoji demand to rise group mana masida moi fire same hai piro ena hairo Manipur gi soida double talk to yaro Delhi de so hai miro Congress ki thopiro aise akoi parliament ki floor da Amit Shah na separate state ki wafam leite na hair manta India ke 140 crore प्रजाता है ना ता अदु इधर के अदु को भी चांदा नंगी रो